ngasi ahing nong yai dagi horokiba dung laba pung nifu nipan gi Manipur miyam gi oiba general strike mapung oina akhoi gi lamdam masigi irepa asigi mingbu adung laba state asigi masagi lejaba bus ta maming thonba thaba aduda thingba pirakpa madi state asigi apun bagi identity bu ikai ba piba amadi masibu mangan nanana bagi tawrokpa dung loba thawong adubu yaning da phungdok tuna pungni phuni pan gi miyang gi oiba yang mapung phaba miyang gi pen da bagi kholaw ma haukiba pungni phuni pan gi matam adu da miyam na phungdokre ba general strike adugi outcome miyam na kamdong na general strike adubu support to wiki we support to kibage haibasi miyam na loina unakraba matungda adu yamna miyam na huptana mapung phana pangthokraba general strike adugi manung asida state asigi magi responsible oiriba governor amadi mahaki makhada president rule gi manung da leiriba administration na adungulaba state asigi identity da adu khagna ikaiba piba thawong ama chathakiba du lamdam asigi miyam da leiba asida soikre akoi madumadi soikre haibasi haibasi puni pan sing manung da hayu yadaba sina makoi si anam kanba natragana Manipur miyam gi phawriba pendaba amadi leba asigi leiriba values leba asigi leiriba magi kai khunaba dubo thausadaba manba thawoidaba manba adumba thawong ama chathabani haidana Manipur miyamna lawba loinana hairiba policy makoina taroktre hairaga koi miyamna tokpa yaba adumlo phibam ama yasannaba yaba themjannaraga tokpa yaba adumba phibam ama oidaba leba asigi mingda leba asigi ma leba asibu anthana yengba thausadaba state asigi identity asibu challenge toba thawong thausilama oikibanina masi makoina miyamda leba asida soikre lankre haibasi haidana losinba yadaba podama oibanina miyamna su hairiba podasi puni pan asigi manungda taroktrabanina akoi miyam makhatana akanba khongjan changjan na baidong ta sem saduna akoi loire masi si ngarang dagi horoga akoi miyam gi oiba chauba Cocomi gi tongan ba loop singi luchingba sing advisor sing executive committee consultative committee component body gi member sing yauba tongan ba mifam pangthok charba matungda akoi makhata ba changjan gadaba khongjang singi warep mayam ama akoi lominare yan hanbada Manipur gi governor na pungni phuni pan gi miyam gi akanba general strike asida karimta thausadana tumina leithokhiba sina maram oira kanda mahangna miyamna taliba demand maruena Manipur miyam da thokriba thodo asi soigre lankre haidana haibam thokpodu haidana leiba sina maram oiraga Manipur governor si Manipur miyam na ngasi khudaktagi mahaki mathakta boycott tawre haidana yan hanbada koi lauthokchari haiba boycott asi gi manung channa tongan ba public civil cultural amadi miyam tinba mafam singda mahak yawa function singda Manipur miyam na saruk yabiroidabani mahak yawgadaba thorom sing miyam na sinbiroidabani government gi thaupuba staff oiba taragasu masagi maraibaki ming asibu ikai khumnaba piba ngamdaba luchingba or madugi authority dugi damokta ikoina koichin chendana magi damokta thorang thausil thabak thoromda mating pangba saruk yananabagi ikai khumnaba pinana maram leirektre aduna masi miyamna mahak yawba thorom singda saruk yabidaba mahak yawgadaba thorom sing sindaba mahakna hairiba wafam sing asi handoktuna miyamda soikriba sing asi soikre haidana hairekti phawdi matam kaktana mahak si boycott tawre haidana miyamna lauthokchari ani subada hayengdagi haurakanda maikai dagi miyam singna Manipur governor na apology tawu yadana leiribase miyam da Manipur governor na apology tawgadabani haiba kholaw asiga loinana miyam gi oiba khongjang sing khongchat sing changakanda Manipur governor gi gate tamna Manipur governor gi thongjin tamna changakanda mahaki mafamda mahaki manana tadriba phawba miyamna Manipur gi miyamda governor na apology tawgadabani Manipur da governor na apology tawgadabani haiba kholaw si lawbira kanda maikai dagi pendraba miyamna lakpira kanda
राज भवन की गेट तमना लापीरगा मियाम पुन्ना खोंजंग चंजन मिनसी हाइबा वफम असी थमजरी मसिगा इरोइनना माइकई माइकईदा लेबिरिबा मियामना इशा इशागी इरैकाई इरमदम मफम सिंगदा लंबीदा थोकपिरक्तुना सिडिन प्रोटेस्ट मैरागी रैली अदगी अखोगी तोंगान तोंगानबा अखोगी मास प्रोटेस्ट ह्यूमन चेन सेंबा असिना चिंगबा लोइना लोइना डिस्ट्रिक्ट की मियामना डिस्ट्रिक्ट की अथॉरिटी सिंगदा डीसी ऑफिस सिंगदा डिस्ट्रिक्ट एडमिनिस्ट्रेटर सिंगदा चंबिरकांदा गवर्नर ने एपोलॉजी तौगदबनी हाइबा डिमांड असी याउबा मेमोरेंडम सिंग डीसी दा पिशन बिबा मरी लेनबा एकोगी डिमांड सिंग मपुंगोइना मणिपुर की गवर्नर ना मिया मणिपुर दा एपोलॉजी टेंडर तौगदबनी इनकॉम्पिटेंट एडमिनिस्ट्रेटर ओइरिबा एकोगी डीजीपी सेक्यूरिटी एडवाइजर अमदी चीफ सेक्रेटरी सिंह रिजाइन तौरगा मखोई लमदम असिदगी मोइना पूरिबा थबक सिंग असि थादोगा अतोप मफमदा चखिगदबनी मियामना रिजेक्ट तौरबा अदुंगलबा ngarang nahan phongkiba inquiry committee gi adunglaba committee adu chanaba yaroi madugi mahutta independent inquiry committee ma inquiry commission of inquiry act ki makhada retired judge session judge natraga high court judge amana chair lorga adunglaba committee ma gi makhada oina thijanna ba thabok paikhagadabani chief secretary na masana mai mathakta chathagadaba inquiry du मसा मागी मखादा लेबा सबऑर्डिनेट ऑफिसर अमना इंक्वायरी तोहन बाइबसे मियाम मिनम्बा मियाम सिबु उसितबा मानबा थवमनी अदना हाइरबा इंक्वायरी की इनिशिएटिव असिसु इंडिपेंडेंट इंक्वायरी वेना तौगदबनी हाइबा वाफम असि चथगदबनी अदुई मखा तारकपदा एकोगी खोंजंग सिंग असि हयेंग खक्ता नते नुंगतीगी माइकै माइकै दे लेबा मियाम सिंगना इसा इसागी अरेंजमेंट फजना तौबिरा कांदा कोकोमी इस्नाव सिंग पाउ फाउमिनरा कांदा मथौ ताबा मदुगी वाफम सिंग बाप तामिनरा कांदा खोंजंग सिंग असि लेपा खंबा लेतना हाइरिबा गवर्नर चीफ सेक्रेटरी डीजी एमदी सेक्यूरिटी एडवाइजर सिंगी मथक्ता मियामना तालिबा डिमांड सिंग असि फंगद्रि भौबा लेपतना खोंजंग चंगजन मिननबगी थबक पाइखमिनसी मसिगी मनुंग चन्ना एखोगी प्रेसिडेंट रूल असिगी मखादा लेरिबा मरुएना सेंट्रल गवर्नमेंट की ऑफिस सिंग असि मपुंगोइना मसिदेसदा एखोइना एग्जाम तौगदबा सरुक खरा मपुंगोइना एखोगी महिलोसंग सिंग अदगी एखोगी स्पोर्ट्स हेल्थ बैंक अमदी पोस्टल सर्विस लोइना एसेंशियल सर्विस ता रिफ्लेक्ट तौबा सेंट्रल गवर्नमेंट की ऑफिस सिंग नतबा अतोप सेंट्रल गवर्नमेंट ऑफिस सिंग असिसु बॉयकॉट तौबगी खोंजंग चंगजिन गदबनी हाइरिबा मसिगी खोंजंग सिंग असिगी सरुक मनुंग चन्ना सेंट्रल गवर्नमेंट की ऑफिस सिंग असिसु अखोई मखोइना मियामदा तालिबा डिमांड सिंग असि फंगद्रि फावबा बॉयकॉट तौबगी थबक असि चंगजिन मिनगदबनी अदुगा सेक्यूरिटी एडवाइजर डीजीपी चीफ सेक्रेटरी हाइरिबा मखोइ सिंग असिना मफम असिदगी रिजाइन तौरगा तो मफम अमदा सत्तबा यादबा फिबम याम अमा लेग्रबनी मखोइना असिगुमबा चथग्रिबा थौंग सिंग असिना मरम होइरकांदा चथगदबनी अदुगा मियामना तालिबा डिमांड सिंग असि खोलाउ लाउरगा खोंजंग चंगजन बिगदबा मफम सिंगना राज भवन की यदुंगलबा मखा की गेट असिदा अखोई गवर्नर उनबगी मथौ तादे माग उनरगा वारी साबगी तंगाई फबा कइम ले तंगाई फदबा कइम लेते महांगना यान हनबदा उनगदा वारी सागदबा पुनमसे मणिपुर मियामदा थोखरिबा थौदोसिगी मान रेस्पॉन्सिबिलिटी दु लौरा कांदा मदु सोइग्रे लानख्रे हाइबसी हाना हाइर मतुंगदा मियाम उनबगी थबक चथबिबि आई अदु नत्रगदि मियामना गवर्नर उनबगी थबसी अखोई लेपा अदुगा मागी गेट चंगगा खोंजंग चंगजन बिबा सेंट्रल गवर्नमेंट ऑफिस सिंग असिसु मदुगी मनाक चंगा कांदा मियामना मदुदा कोई बॉयकॉट तौबा खोंजंग चंगजनबा डिस्ट्रिक्ट हेडक्वार्टर्स की कोई लेरिबा ऑफिस सिंगदा डिस्ट्रिक्ट की मियामना खोंजंग चंगजिल कांदा मेमोरेंडम पीबा मेमोरेंडम दुई मपुंग ओइबा वारोलदी गवर्नर ना एपोलॉजी टेंडर तौबी डिमांड तौबा डीजीपी चीफ सेक्रेटरी अमदी सेक्यूरिटी एडवाइजर ना रिजाइन तौननबगी मरम सिंग पीरगा मखोइबु रिजाइन तौननबा मेमोरेंडम सिंगदा प्रेशर डिमांड तौबा हाइरबा वाफम सिंग असि चंगजनबगा लोइनना ग्वाल ताबीगी थौदोक मणिपुर की मियामना एक्सेप्ट तौबा सोंग मोइदबा थौदोक असि कमदौना थोकी हाइबगी एक्सप्लेनेशन नमा लेबा असिगी लेरिबा इंडिया गवर्नमेंट की साइड तगी मियामदा अथुबदा थौदोक असि कमायना कमदौना करिगी थोकनो हाइबसिगी चपचाबा दबनी अदुगा इंक्वायरी कमीशन की चंगजनगदोरिबा चनग्रिबा लाउथोक्रिबा इंक्वायरी कमिटी सिमदी चनबा यारोय मसि खुदकता कैंसिल तौरकांदा इंडिपेंडेंट इंक्वायरी कमिटी मा अथुबदा रिटायर्ड जज मना हेड चेयर लौरकांदा सेंबा हाइबा
wafam asi changjan minarasi aduga masigi thawdok asida pakha tabada hayengdagi koina changjan gadoriba khongjang singsi maikai gi club maira paibi miyamna koi haunaruba tawdana isa gi responsibility leba asigi saktam kannanaba leba asigi ikai khumdaba du hanjalananaba amadi leba asigi yaifananaba idamukta leibane haiba administration nasina alien administration namagumna leba asigi lehau leba asigi history polity socio cultural sentiment amadi leba asigi value khangdaba misingna leba asi mapu sarga lengak paiba sina maram oiraga ngasi ekhona thengnari ba awaba singase masidagi nanthokpu ngamnanaba masidagi kalhobu ngamnanaba manipur miyamna hominara kanda hayengi numida sidagi horaga miyamgi khongjang changjan minaba hominarasi haiba wafam si thamjari